Manungda Afaoba Sabasing Pung Manungda Sengdorak Haina KANGLEIPAK Minority Welfare Organization KMWO Manipur na Phongdorakli KMWO Manipur gi Publicity Secretary M Rajib na Thadorakpa Chirolamada KMWO Manipur gi press briefing amada Wakal mapung fadriba miyoi kharana piba comment singda lup asida thawai usittaba ulakpa asi KANGLEIPAK miyam gi laibak thibani kanglu furup khaidana thabak thoram kaya paikhatpagi saruk ama oina ngarangi press briefing da bet comment pirakhiba maraktagi miyoi mapalda ngase ayuki pung 13 fawbada laknaba khanghan kibada miyoi manga khak laklaga mari lakidaba asi laibak thibani hayeng fawbagi manungda lup asida changjaraktrabadi cyber crime da ai batirol pisilagani masida thorakpa apapategi daita pumnamak masa masana puzagada Kanagumba miyoi amatana video blog reels na chingbasingda lup ki ming natraga photo na chingbasing haptuna react tawba caption semdok semjin gi thabak amata social media da tawba yaroi haina su cherola sina makhatari